Dengue Thengnanaba Health Department na Akanba Maongda Hotnari, Meeyam Mateng Yaodana, Department khaktana dengue Laksinba Ngamloi haina Health Minister Dr. Sapam Ranjan phongdorakli. Hauzik State asida dengue ki case khangen hengalakli ba asigi matang ngase Health Minister Dr. Sapam Ranjan mayai tangbal loduna Health Department ki makok thongba official ke yauna ngase lampel patileba RD wing conference hall da awang bathaki mifam ama pangthokre mifam manduloi raba matungda pangthokpa paugi mifam amada Health Minister Dr. Sapam Ranjan hai Health Department amati National Health Mission Manipuri na dengue ki laina ase thengnaba expert singa kupna tanaduna angamba thakta hotnari dengue ki case ase August amati September tha sida khangen hengalakpa thengnari chatliba chahi asiki August tha faubada dengue ki case chama nifanipan thengnake loinana chatliba tha asiki kun faubada dengue ki case chani tarani thoi thengnei Fibam ase Health Department na lungna loduna laina ase thengnaba araiba pambai sing paikhatuna lakli dengue case ase state asida khara hengalakhiba yari mamang chahiga yengnamada husek faubagi oina state asida dengue ki case thengnariba ase kharadi handhari dengue Thengnanaba Health Department ka mari lainaba staff singna dengue ki case thengnariba mafam singda koina chatna source reduction ge thabak sing paikhat palep 3 ngasi dengue ki matangda health services ke makok thongba official ke aga loinana review meeting ama pangthokhe meeting aduda laina ase lakshinba ki matangda wakolon kaya puthokna duna kupna khanake health services ke staff singna laina ase lakshinba ki awareness piba amade source reduction pangthoknaba mafam singda pada dengue ki case thengnariba mafam singge miyamna mateng panglakta kaya thengnari masi yamna laibak thiba amane Meeyam gi Mateng Yaodana department khaktana dengue lakshinba ngamloi laina ase lakshinba honabada Meeyam gi Mateng yamna mathautai laina ase punna khutsamnaduna thengnamina se haina Health Minister na apil tawrakli akoi dengue gi laina sidagi sigi laina laichat sidagi control taunanaba sigi in our fight against it akoi doctors experts ke masi khaktagi tarogadi akoi sigi fight sing community participation khwaidagi maru oina community participation akoi government ki akoi health ki staffs kudingmak jaga sing du akoi chattuna source reduction haina adum chattuna adum lai sigi source reduction je until unless praja ki participation ama yaudregadi yum da laibiriba mayam ki mateng yaudregadi akoi source reduction je akoi sirum ngamoido source reduction haina masamje jaga se akoi ashas ki through health department ki officials ki through chatpa kanje da akoi even anganwadi workers po yaw adum moi de mateng achouba ma akoi de bibiribani ana chatpa kanje da moi da karine khara mateng pangbiu Samoina adum thiraga kangje kamaina tawgano syntax manungda leramana akoige water containers leramana kongai gamla da leramana kongai gamla gi makha da plate ki keno magi ising kitang tawna ba plate adu leramana kongai ana sigumba mayamje praja aware oibio akoi awareness program adum chathaduna lai amu hena akoi chathagini hanazo adum tawduna lai akoi sigi fight against dengue ze akoi myam khutsaminaraga akoi keno tawsi hoji kitang haigalakpa spike ama lai ze si control tawji harigadi akoi pulap khutsaminaba mathau tai fogging to bagi kana basina only when there is a suspected case of dengue positive case like kana tawjabai wari ndaba masi gi kana daba purpose na kaino hadardi magi kangi characteristic future kharkak lai kaino hadardi mahi jawba kang mapi sina kuamba marumje masibu koina medical ki tamda trans ovarian spread ko mahi jawba kang mapi sina kuamba marum sida su dengue gi virus jaro dum ko khrane then mahi jawba kang marum sina within 7 or 10 days gi manungda mapi olga paithor kane ko hariba mada mahi jawba kang marum sin mapi olga paithor ko matamda mahi si jaro dum tholkane ai koina fogging taw matamda ma marum ko ambi ba mapi mahik yaw budin kun hato khrane ba jaimo sung praja section khojing mangna mai magi yum manung amasung akoi basida kang marum ko pham jaga ji leiba thodi within 7 or 10 days matung da mukang ji mapi wala gam mahik yaw ga pai thora kani aduna dum mukchi kani aduga dengi ja dum sandora kani